Churachandpurda nupi macha ama sina phangbadagi security ki thorang hena kankhatkhrei Churachandpur town da hangba relief camp ta leiba peklibi nupi macha ama sina phangbadagi hana ungkhanaba phibam da leiriba sigi makha tarakpada hena pamdaba thodok sing tholakadra haiba singnaba leibadagi security na ngak senbagi thabak hena kankhatkhrei press na phangba pawgi matungina Churachandpur da hangliba relief camp ta leiba masagi sahi mapan khakta ngai ribi mandai kim kobi zomi community gi nupi macha ama nahan numidang pung taruk tagi thiba khangdana leiraba matung ahing nongyai de relief camp aduda manakta singnaninga abamo ongda sena phangki asiba hakchang police na lokhalaga post mortem ki tamuk Churachandpur district hospital da thamkhre makha tana thijinbagi thabak sathari pawosina makha taraduna hai laikhidrabi nupi macha adugi emung manung Manipur da tholiba erang asina maram oiduna Imphal dagi sen khraga Churachandpur da hangba relief camp ta changjafam loduna leibani mahak nahan numidang pung taruk adwai da thiba khangdabadagi relief camp aduda leiriba miyoi singna mahako thibagi thabak sathaki tungda ahing nongyai da angang asi singnaningai oina relief camp manakta sina phangbani mahaki amang thongda I thoglambada natana mangaksamda khauri lakhatpagi mami tarami angang asibu kanagumbana pharaga rep tawraba matung hatpo oigani haibagi singnaba lei hairi amaromda Churachandpur town da haukiba numit kharani dagi mar amasung zomi community anigi marakta khutthoknaduna misimina yawba thodok sing thoktuna ngasi phawba curfew thambaga loinana security na ngak senbagi thabak satharibani khanghaudana nahan pigliba nupi macha ama mangkhraba matung sina phangkiba thodok asina makha tana pamdaba thodok sing tholaktanaba hena akanba security ki thorang lokhutkre hairi Manipur gi issue irai laiba issue nate haina RSS na phongdokre Manipur gi issue asi irai laiba issue amadi nate adumapo state asigi miyam mahausa gi punsida hanjalaknaba Rashtriya Swayam Seva RSS na su angamba thakta thodang loduna honari haina sangha asigi joint general secretary Manipur CR Mukunda na phongdokre ngarang dagi numit humna subna Bengaluru da pangthokadaba RSS All India Pratinidhi Sabha ga mari leinana pawmi singa unaba amada CR Mukunda na mataki famasi phongdokladuna mahangna hai Manipur da tha kullom oiragliba phibamasi hekta laksenduna mahausa gi punsida purakpa haibasi taraiba nate issue asigi mapung phaba warosin ama purakpada matam kharadi adumak sangani Manipur gi issue asida RSS nasu kopna yengsinduna lakwe amade sangha gi kadar sing state asida leiduna angamba thakta tawbe aba thabak sing tawri haiba wafam thamki mahana makhata aduna hai central government gi maikai dagi maru oina khara amana political oina aduga khara amana administrative oina lawrakpa warep singna gasi Manipur miyam gi damak karigumba asa amadi uba phangle adumapu organization ama oina sangha sigi maikai dagi Manipur da mapung phana mahausa gi punsida purakpadi matam khara adumak sangani haina khalli social organization ama oina RSS na Manipur da mukna diba community ani gi marakta yasinaba ama puraknaba pandamda community ani makilu singbu sangha Imphal da Guwahati da amadi Delhi da phaminaduna wari sanaba laikre masina kanaba kharadi adumak phangba ngamki haujiksu political gi solve tawgadaba issue kya ama leiri warep kharana center na lawgadabani aikhogi maikai di community anigi marakta nungsi sanaba puraknaba honaduna Manipur miyamgi mateng pangle RSS na relief camp singda leiriba IDP singda sana thaknaba mateng pibada natana emung amata nongmada darkar oiba polam sing mateng piduna lakle haujik state asida president rule lakraba matung karigumba ahokba kharadi laklagani haibasi thajaba lei administratively kharadi resolve tawba ngamlagani adumapu tha kun henjalaglaba ethnic violence ase mapung phana laksinbada matam kharadi changani hainasu RSS ki joint secretary Manipur CR Mukundana makhatana phongdokhe pawmi singa unabadu da mahana makhatara duna leba asigi kha amasung awang anigi marakta gap ama leibugum tawriba si samjinana bohona ba haibase RSS ki pandamne leiriba khenaba se ayambana political gi motivated oi maroina language amadi delimitation asina sumaru oiba ama oire Union Home Minister Amit Shah gi wafam ningsingladuna mahana hai Union Home Minister no opposition da mathangi delimitation ki thabakti ratio da yumpham oiraga tawgani haibagi thajaba piba laikre khudam oina South India gi state kharagi oina Lok Sabha da kangnaba seat masing leiri adubu Lok Sabha expand torokpa matamda ahongbu soidana lakane leiriba issue asi yamna ingtapna loisinba ngamgani haibagi thajaba su thamki Numidang da helicopter paibadagi mi paina khre ngarang nungthildagi hauraduna numidang pung nipan helakpa phawbada kangladagi paikhalakpa helicopter singna Imphal airport ki mathakta landuna kha pangna paithok paisin torakpa uba amasung paibagi makol taba singna kadi karamba thodok thoklabagi amasung tholakadagi haiduna mi paiba pokna khre numidang phawbada Imphal amasung Churachandpur gi mafam singda helicopter paibagi makol tabani hairi thodok asigi matangda hanglobada airport asida night landing tawnabagi damak trial tawduna paithok
पाइसन तौबने हाइना खुमलक्की लुवांगथेम मुकेश जे सिना गवर्नर द मतम थाखरे गवर्नर ना नोमाइजिंग फावदा ngaibiro हाइरकले हाइरि मांगखिबदगी मणिपुर लेंगाकना लंगला लंगजिन पुथोकपा ngamdriba कैसामपात लेमजम लाइकाइदगी लुवांगथेम मुकेश सही कुन अपोकपा एल जोइनेंद्र दास अमसुंग अपोकपी लुवांगथेम ओंबी ओमिला यावना थौदोबसिगी मायोक्ता सेमकिबा जे सिगी मिहुतसिंगना ngarang nungthil raj baban da governor ajoy kumar balaga unaduna ngasima anga asibu imung manungi miyoida sinabiyu haidun taksinkhre hana lepna khibagi matungina ngarang nungthil pung nipan mkharom tarakpadagi raj baban da el mukesh ki apokpi yauna jesi gi mihutsingna raj baban da governor ga unakhi governor ga unaru raba matung raj baban da gi thoraklaga kai sampat lemajam laikai gi community hall da jesi na sinduna el mukesh ki mari makhong khanghan biyu haiduna wakat khongjang satharagliba maphamda jesi against the missing of Luwangthem Mukesh ki co-convener Sorokhaibam Subhash Chandra na paumi sing da hai El Mukesh mafam khangkhidaba numit ki hek thangnaba mathangi numit haibadi tha asigi tara tare ki numidang da governor da thodo asigi matang da memorandum bisin khiba laire masigi matung da governor ga unabagi appointment pirakpadagi mioi nipana saba mihut kangbuna raj baban da governor ga unaru bane governor ga unabada ekhoi gi maikai dagi angang asi mafam khanglak taba numit manga taruk ni sujilak labanina athoba matam da haibadi khudakta angang asi bu sinabiyo mama mapa oiba singidi masabu noma khakta udabada awabagi masangne maramasi El Mukesh bu mahake imung manungi miyoy singda sinabiyo haidun taksilam ki haide wafam asi tarabu matung governor AK balana JC amasung nupamasa asigi apokpi yawba mihut singda lakliba tha asigi kungongdoi mamaiji numit phawbudang ngaibiro numit adu phawbudang anga asigi mari makong puthokpa ngamnaba honarage haibagi thajaba pirakki haide jiribam apunba lopna sirakriba maral yumpham yawdabani haina MLA Asabudin phongdorokli Jiribam apunba lup jalgi media cell na thadorokpa cherolamada jiribam kendra ge MLA yawna miyoi ahumda sirakiba maral sing adu yumpham yawdaba waphamne jalgi mathakta matik chaba action lokhatpinaba Manipur police ki DGP da cherol thaduna taksinkhre haina jiribam kendra ge MLA Asabudin na phongdorakre wafam singarang numidang waram babu parada leba MLA ge quarter da pangthokpa paw gi mifam amada phongdokladuna makhata na hai jiribam apunba lup na jiribam ge MLA masamakna Kuki ga manaraga khulai piba yawna jiribam da Maitai singbu takthoknaba honabada chenare haiba wafam social media da viral oirakpa amadi pause singda yawrakpa thengnare masi yumpham yawdaba aranba wafamne masida sunatana mahaki mathakta tongan ba charge kaya tawsinduna mamangda su ikaiba nanghanaba honarakpagi thodok laikre adubu mahaki jiribam kendra gi leiriba miyam gi damak kanglo phurup khaidana thabak tawduna lakle handak thokliba wathok ase kanagumba mioi kharana mahaki political career da mixat thinaba masagi personal interest da torokpa thabak male asiguma mathong sadaba aranba wafam sandorakpa ase matungda tawdana pa wafam phongdokpaga loinana jalgi mathakta Manipur police ki DGP da wakat cherol ma pisinkhre DGP gi maikai dagi su miyeng sangduna thabak paikhalakani haibagi thajaba lei mahangna makhata na hai jalgi cherol da kanagumba mioi amatana khuyek piba su ude aduga jalgi executive body ga tanaramba tawdana thadokhiba cherol jalga mari leinati haina thadorokliba cherol asidasu kanagumba amatana khuyek pirappa ude asiguma mahaki political career mahanaba yaba thabak sing ase makhata na kanagumba amatana tawbi kanu haina su phongdorokle nakala maromda jalgi media cell na thadorokpa cherol mada jalgi letter head sijinaduna jiribamgi MLA Asabudin gi mingsat thiba yaba press release ama thadoroktuna viral ohankhiba du jiribam apunba lupki executive body ga tanaramba laikide maramaduna hairiba cherol adu jalga mari leinati haina jiribam apunba lupki media cell na thadorokpa cherol amana khanghalakle Naga political solution purakpada thengtha halibasi Nscn na nate Indian na ni haina Q2 na phongdokre Naga political solution purakpada matam thengtha halibasi Nscn na nate India government ni haina Nscn ayong gi president Q2 na phongdorokle Naga Republic Day ga mari leina na thadorokpa cherol amada president Q2 na hai ngasi haba numit asi Nagali miyam gi khwaidagi chauthok saninga oraba numit adune ngasi de ke sahini phumanga gi mamangda numit asida sai sagi leibak lengak sare haina proclaim tawkhibani international political system amasung yelomi singing tambabu ikai khumnaba haiba principal adugi makhada isagi political right amagi damak ekhogi lenga ama semjakiba numit adubu ekhoina Naga Republic Day haina ningsing thoram pangthokle isagi ningkha tamnaba honabada ekhoina aggressor singi maphamda ngak nonjaroi haiba international principal adugi makhada ngasi sulengdana Naga miyamna leple hairi Naga Republic Day haiba si kumja 1947 gi August 14 gi Naga Independence Declaration amasung kumja 1951 gi Naga plebiscite pu ikai khumnabaga loinana numit asi masiga asengbo symbol amani haiba Naga
naga mipum khudimangna ningsingminasi nagagi asigumba historic oiba document sing asisu New York ki UN archives da lengdana leire asimagna naga singbu sahi humdra ro masinam thaduna lakli haiba mayek sengna takli haina so President Kuki warol aduna makhatari ning tamba naga census samagi damak sathakiba lanthengda thawai kat krabai khogi lan mising freedom fighters sing amadi ning tamba naga nation amagi damak thawai pamukhidaba naga khudimaki mafamda sigumba numit asidai kai kumna bo usadi makhogi hona zaman amadi hanba leitaba thawna na ngasi phawba naga freedom movement gi mayon sumduna lakhibane aikoina matam pumbada makhogi kudung induna chatkani haiba waphamsu thamlakle naga gi paipuna thambiramba lamda lejariba natural resource kaya India government leptana lauthoknaba honaduna lakte haiba wafam thambaga loinana naga gi lamda India government na petroleum explore tawnaba honarapagi mayokta aw naga community na khongpham chena lepkiba simagna naga national identity bu mayek sengna masak takle haina so Ccpur na phongdorokle Lanjenarabo imung kontra IDP list dagi kaktalakpa yaning de haina relief committee Manipur na phongdorokre haukiba kumsa 2023 gi June thada Kuki narco terrorist ki landa kangsupta leriba khulgi miyoi sing thawai hingnaba phayeng high school relief camp ta sangjafam launaba lakpada chandabadagi panchayat gar kangsuba amade salai gi sanglen da lerakpa IDP imung kontra gi miyoi samarom khanghaudana karigumba wafam amata haidana sahi asigi February thadagi IDP singi sakthung kakthakkiba se mayumda changba yadre phawba makhogi saktung phangan biu haina relief committee Manipur gi serol mana hairi committee asig chief coordinator thoiding jambon khuraina thadrok serol mana hai hauji kangsup khulgi leirak sing asi mi chattabana maram oidana mongsong ngakta ngai duna leire khulgi mina ahing yarek pangamdana leiriba maphamni ofam asi central paramilitary force sing ngak tuna leiri ngarang nahanda drone bombing da sokiba yum amadi hana Kuki sing na thugairam yum sing hauji pawba semjin sajin ba mata tawdringai lengak nusu sangba yai haibagi ayaba pidriba matam asida miyoi sama rombu IDP list gi kaktatkiba si tawbi kano hauji khunja sing mafam adu changba yarabra natraga mafam adu da mi leiba mapung phana yarabra haibagi karigumba amata lengak na khangtoktana IDP sing asi list gi kaktatpa si tawbi kano IDP singi yamna maru oiba demand di yumda changhanbiro haibasini lengak na hairiba IDP sing asi mayumda changba yana ba lengak na tubada sinbiyo kangsuki miyoi sing asi lawu singu amadi manang nakpada leiba singda tangaga hingpa miyoi singni hauji labukta thabak suba yadaba amadi singda changaga thabak suba yadaba na maram oiduna IDP singi oiba phangpham thokpa sing adu athuba matamda yum kontra gi miyoi sing asida phanghanbiyo karigumba IDP sing asigi chakthung piraroi hairagana leibak miyam khangna makhoi IDP list gi kakpagi baram sing adu khanghallu haina zerol asina makha tarakle amaromda list gi kakthat pikraba IDP sing asigi maikaidagi Imphal West DC da zerol ama pisinduna makhoibu amukhana IDP sing gi chakthung phanghanbina bataksin kre zerol adu kamistar home amadi kokomi da su pisin ki hairi zerol adu da kangsu maikaida Kuki narco terrorist sing na tongan bu numit sing da landara khibagi akupa warol panbaga loinana hauji su kangsup tagi meter chamaga yangkhairom tamak salaga leiba kangsup polin hairiba mafam asida Kuki narco terrorist samarom leibaga loinana tanja phangbada amuhana landana ba sem saraga leiri haina supalle Prime Minister Modi na sahi aniga tha taret ki malem ki khongsata lupa crore sani ga yangkhaini pan zading tawki haina report tawrakle laiba asigi Prime Minister Narendra Modi na haukiba ing 2022 ki May dagi hauraga December 2024 phawbada malem ki tongan ba laibak sing da satkiba punna khongsat kuntragani panda lupa crore sani ga yangkhaini pan zading tawki haina central government na phongtokre Narendra Modi ki khwaidagi yamba amatangar ba khongsati haukiba ing 2023 da United States of America da punna lupa crore kunithoi sangna satkiba khongsat aduna oiki haidi Narendra Modi na malem gi tongan ba leibak kaya da satkiba khongsat da sangkiba senfam singi matangda Rajya Sabha da opposition gi leader Congress Party gi president Malik Arjun Kharge na hanglakiba wahangge pakko moina Minister of State for External Affairs Pavitra Margarita na house da thamkibani Minister gi maikaidagi Prime Minister Narendra Modi na malem gi tongan ba leibak sing da satkiba leibak sing gi list sing yauna hauji sathariba ani suba tangka ki parliamentary budget mifamda phongdokhibani Mathangda iduning thawdagi wafam khara thamlakwi madude Surjanpur gi erang amade khana chainaba haujuk phawba loisanba ngamdriba karigino marga paitega khanabada Kuki singna yausinba asina azawa factor mani hairi marna thadorpa zerolamagi translation thamlakwe haujuk asumba thorakle zomi gi flag mai thakiba du marna nate Kuki singna thabani zomi singna makoi gi flag respect tawi nungsi haiba makoi khange tower dagi zomi gi flag sing tharaga mai thaba du aikoina nate dear brother
Kuki singna aikoigi marakta politics sanai aikoi masen nungsinadunaba honai haiba aikoi khangadabane. Kuki singda afaba wakal khande afaba thabak taude. Kuki singi drug business lam khopsinba popi thaba mayam loina khange. Kuki singa maram oiragani aikoi dasu 3rd May 2023 dagi hauraga ngasi phawa phattaba mingthol phangliba se. Problem asi Kuki singna thokhanbane aikoi singlamba taragadi ngasi aikoi na thengnariba misimina awaba mayam asi thengnaramloi. Kuki singna ahanbada tui thapaida lam khopsinba haurai madugi matungda mising anaw anaw sum hengalak masi aikoi na pangbadagi thopani. Kuki singna aikoi ki michang saraga aikoi ga zomi singa erang thohale misimina awabadi aikoi khaktane. Kuki sing khaktanate Kuki singi interest ti land boundary demarcation tawbani makoina tawribasi limit cross tawre aikoi bu respect amata yautre. Aikoi Kuki singa yamna nakna khundaduna leiminai maroina saidan khaumawi bethel amasung khaupuibung hairiba mafam singa sidane aikoi da khudong thiba nangliba sisu hairiba mafam singa sidane. WhatsApp group ta hairiba si yengbiu Kuki marna dominate tawba mafam singda Kuki mar brother singna naga zomi maitei loina loisela si hairi haina iduning thona translation thamlakle.